ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯔꯕꯤꯟꯗ ꯁꯃꯦꯊꯥ ꯕꯤꯔ ꯔꯥꯘꯕ ꯔꯦꯗꯤꯒꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠ 2ꯁꯦ ꯑꯩ ꯃꯈꯥ ꯇꯥꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤ ꯔꯦꯗꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯩ ꯑꯣꯛꯇꯨꯅ ꯊꯧꯒꯜ ꯐꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤ ꯔꯦꯗꯤꯅ ꯍꯥꯏꯔꯛꯈꯤ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯔꯦ ꯈꯔ ꯇꯧꯔꯗꯤ ꯃꯍꯥꯛ ꯆꯧꯀꯤ ꯑꯃꯗ ꯐꯝꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯥꯜ ꯔꯦꯗꯤꯗ ꯍꯪꯉꯛꯈꯤ ꯅꯪ ꯔꯥꯘꯕ ꯔꯦꯗꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯕꯕꯥ ꯑꯩꯅ ꯃꯤꯗꯤ ꯈꯔꯗꯤ ꯊꯥꯈꯤꯕꯅꯤ ꯐꯔꯦꯅꯦ ꯅꯪ ꯀꯃꯥꯏꯅ ꯊꯥꯈꯤꯕꯅꯣꯅꯦ ꯏꯕꯨꯡꯉꯣ ꯕꯕꯥ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯇꯧꯔ ꯆꯠꯈꯤꯕꯅꯤ ꯃꯥ ꯑꯩꯈꯣꯏ ꯒꯥꯔꯤ ꯍꯥꯏꯁꯦ ꯀꯔꯝꯕ ꯒꯥꯔꯤꯅꯣ ꯏꯕꯨꯡꯉꯣ ꯕꯕꯥ ꯒꯥꯔꯤ ꯅꯝꯕꯔ ꯑꯃ 2222 ꯍꯥꯏꯕꯗꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯅꯤꯔꯛ 2222 ꯀꯅꯥꯅꯣꯅꯦ ꯅꯪ ꯊꯥꯈꯤꯗꯨꯕꯣ ꯕꯕꯥꯗ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯕꯤꯔꯥ ꯕꯥꯁꯥ ꯔꯦꯗꯤ ꯃꯈꯣꯏꯉꯩ ꯆꯠꯍꯟꯈꯤꯕꯅꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯗꯣ ꯊꯦꯡꯃꯜꯂꯦꯅꯦ ꯑꯩ ꯃꯊꯥ ꯈꯔ ꯁꯥꯔꯦꯅꯦ ꯃꯥꯏ ꯃꯌꯨꯝꯗ ꯐꯣꯟ ꯇꯧ ꯕꯤꯔꯥꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯁꯜꯂꯣ ꯕꯤꯔꯥꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯕꯥꯁꯤ ꯔꯦꯗꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯪꯈꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯗꯨꯕꯨ ꯍꯜꯂꯛꯑꯕ꯭ꯔꯅꯦ ꯃꯥꯂꯤꯛ ꯑꯩꯒꯤ ꯅꯨꯄꯥꯗꯨꯗꯤ ꯕꯥꯕꯨꯝꯆꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯗꯨ ꯃꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯃꯥꯂꯤꯛ ꯃꯗꯨꯗꯒꯤ ꯐꯣꯟ ꯊꯝꯃꯒ ꯕꯥꯁꯤ ꯔꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯕꯤꯔꯥꯗ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯆꯥꯅꯨꯄꯥꯅ ꯕꯤꯔꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯥꯁꯤ ꯔꯦꯗꯤꯗꯨ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯝ ꯐꯣꯏꯔꯒ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯒꯤ ꯈꯅꯥꯎꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯐꯥꯎ ꯇꯥꯔꯒꯗꯤ ꯀꯔꯤ ꯐꯥꯎꯏꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯏꯃꯥꯡꯗ ꯅꯣꯡꯁꯥꯅ ꯉꯪꯂꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯐꯥꯎꯏꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯟꯁꯦ ꯅꯥꯀꯣꯡꯗ ꯇꯥꯔ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯒꯦꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯅꯥꯎꯗ ꯊꯤꯟꯇꯠꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯅꯥꯎꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯒꯥꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯅꯃꯥꯒꯤ ꯁꯪꯒꯣꯝ ꯊꯛꯇꯕ ꯃꯤꯔꯥ ꯑꯩꯗꯧꯅ ꯅꯪꯁꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯕ ꯕꯥꯁꯤ ꯔꯦꯗꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯥꯁꯤ ꯔꯦꯗꯤꯅ ꯁꯥꯎꯔꯒ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯈꯣꯏ ꯐꯣꯟ ꯐꯪꯗꯦ ꯍꯥꯏꯗꯣ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗ ꯁꯣꯏꯗꯅ ꯐꯥꯔꯝꯃꯅꯤ ꯅꯪꯅꯅꯦ ꯃꯥꯁꯦ ꯍꯥꯠꯄ ꯆꯠꯄ ꯀꯤ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯆꯠꯀꯅꯤ ꯑꯩꯅꯅꯦ ꯃꯥꯁꯦ ꯍꯥꯠꯄ ꯉꯝꯗ ꯇꯥꯔꯁꯨ ꯑꯩꯒꯤ ꯊꯥꯡꯁꯤꯗꯅꯦ ꯃꯍꯥꯛꯀꯤ ꯏꯗꯨꯗꯤꯅꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪ ꯌꯥꯜꯂꯕꯁꯨ ꯇꯩꯍꯟꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯨ ꯊꯤꯡꯂꯒ ꯑꯩ ꯃꯍꯥꯛꯄꯨ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯔꯥꯘꯕ ꯔꯦꯗꯤꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤ ꯑꯗꯨꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯂꯥꯝꯕꯔꯤ ꯑꯃꯁꯨꯡ ꯔꯥꯘꯕ ꯑꯔꯕꯤꯟꯗꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯤꯂꯥꯝꯕꯔꯤꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯅꯤ ꯕꯥꯁꯤ ꯔꯦꯗꯤꯒꯤ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯂꯩꯐꯝꯁꯤꯡꯁꯦ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯅꯤ ꯅꯤꯂꯥꯝꯕꯔꯤ ꯑꯩꯅꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇꯅ ꯇꯧ ꯇꯥꯔꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤꯗꯤ ꯑꯩꯅ ꯊꯤꯡꯕꯗꯤ ꯉꯝꯃꯣꯏ ꯉꯁꯤꯗꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯌꯧꯁꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯗ ꯅꯤꯂꯥꯝꯕꯔꯤꯅ ꯍꯥꯏꯈꯤ ꯅꯪꯅꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯐꯥꯖꯤꯟ ꯊꯝꯕꯗꯣ ꯑꯗꯨꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅ ꯇꯧꯅꯤꯅ ꯇꯧꯕꯗ ꯀꯔꯤꯕꯨ ꯇꯧꯅꯤꯒꯦ ꯃꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗꯧ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯒ ꯃꯈꯣꯏꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯝꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯣꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯁꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗꯒꯤ ꯃꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯔꯥꯘꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯨꯄꯥꯔꯤ ꯒꯦꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯗ ꯀꯣꯟꯅ ꯃꯥꯁꯦ ꯆꯍꯤ 5ꯒꯤ ꯗꯟꯗꯤꯁꯨ ꯄꯤꯔꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯝꯇ ꯋꯥꯔꯨꯔꯅꯨ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯕꯤꯔꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯅ ꯂꯩꯌꯣꯅ ꯂꯩꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯒꯤ ꯂꯩꯕꯅꯤ ꯑꯩꯅ ꯂꯩꯅꯤꯡꯉ ꯂꯩꯅꯤ ꯑꯩꯅ ꯆꯠꯅꯤꯡꯉ ꯆꯠꯀꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯀꯥꯟꯗ ꯆꯠꯀꯗꯕꯅꯤ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯕꯤꯔꯅ ꯃꯈꯣꯏꯗ ꯗꯁꯥ ꯇꯥꯒꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯕꯒꯤ ꯃꯈꯣꯏꯗ ꯋꯥ ꯂꯣꯠꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨ ꯌꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯅꯣꯛꯅꯤꯡꯅ ꯅꯣꯛꯁꯤꯟꯅꯔꯒ ꯌꯥꯏ ꯂꯩꯒꯗꯕꯅꯤ ꯏꯀꯥꯏ ꯈꯪꯗꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯕꯤꯔ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯔꯕꯤꯟꯗꯒꯤ ꯃꯃꯥꯅ ꯔꯥꯘꯕꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯅꯨꯄꯥꯒꯤ ꯕꯥꯔꯗꯦꯅꯤ ꯃꯥꯁꯨ ꯏꯟꯚꯥꯏꯠ ꯈꯔ ꯇꯧꯀꯣ ꯃꯗꯨꯅ ꯃꯄꯥꯅ ꯃꯥꯒꯤ ꯕꯥꯔꯗꯦꯁꯤꯗꯤ ꯑꯩꯅ ꯇꯧꯍꯜꯂꯤꯅꯤ ꯑꯗꯨꯗꯨꯒ
ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯍꯪꯗꯗꯅ ꯃꯥꯒꯤ ꯑꯣꯏꯅ ꯍꯪ ꯂꯩꯔꯕ ꯃꯇꯟ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯆꯥꯁꯤꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯅ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯃꯄꯨꯒꯤ ꯃꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯃꯁꯤꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯃꯇꯟ ꯕꯤꯔꯌꯥꯅꯤ ꯆꯥꯔꯒꯅꯦ ꯑꯩꯈꯣꯏ ꯀꯣꯛꯇꯅꯤ ꯉꯪ ꯂꯩꯗꯣꯏꯁꯦ ꯃꯗ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯄꯨꯄꯨꯒꯤ ꯅꯥꯀꯣꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯤꯟ ꯑꯁꯤ ꯂꯧꯊꯣꯛꯏꯁꯦ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯔꯥꯘꯕ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯗꯨꯅꯅꯦ ꯔꯥꯘꯕꯀꯤ ꯗꯔꯀꯥꯔ ꯀꯔꯤꯝ ꯂꯩꯇꯦ ꯑꯗ ꯃꯆꯥꯅꯨꯄꯤꯅ ꯍꯣꯏ ꯃꯥꯁꯦ ꯀꯔꯤꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯁꯨ ꯀꯣꯂꯦꯖꯁꯦ ꯏꯊꯟꯇ ꯆꯠꯀꯅꯤ ꯆꯠꯂꯨ ꯅꯪꯁꯨ ꯀꯣꯂꯦꯖ ꯅꯊꯟ ꯆꯠꯂꯨ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯑꯁ ꯏꯕꯦꯝꯃ ꯆꯨꯝꯅꯩ ꯈꯨꯁꯥꯎ ꯂꯧꯁꯥꯎ ꯅꯠꯇꯦ ꯌꯥꯝ ꯊꯤ ꯁꯥꯎꯈ꯭ꯔꯖꯥꯠꯅꯤ ꯃꯥꯏꯁꯦ ꯑꯦꯞ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯈꯨꯁꯥꯎꯅꯤ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯁꯨꯅꯟꯗꯗꯤ ꯑꯣ ꯃꯥꯅꯦ ꯔꯥꯘꯕ ꯊꯤꯟꯗꯤ ꯆꯠꯈꯤꯕꯅꯤ ꯐꯩꯅꯦ ꯑꯌꯨꯛꯇꯅ ꯃꯥꯅ ꯅꯪꯁꯦ ꯀꯣꯂꯦꯖꯇ ꯊꯤꯟꯕ ꯑꯗꯨꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯁꯨꯅꯟꯗꯅ ꯃꯥꯁꯦ ꯒꯦꯔꯥꯖꯇ ꯊꯤꯟꯕ ꯇꯟꯖꯥꯗꯨꯅ ꯃꯃꯥꯗꯨ ꯂꯥꯛꯇꯨꯅ ꯃꯄꯨꯒꯤ ꯃꯅꯥꯗ ꯌꯥꯎꯔꯤꯕ ꯃꯁꯤꯟ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯅꯦ ꯃꯥ ꯊꯣꯛꯄ ꯃꯥꯏ ꯑꯄꯥꯝꯕꯗ ꯇꯧꯏ ꯃꯗꯨꯗ ꯃꯁꯤꯒꯤ ꯀꯣꯏꯖꯣꯝꯕꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯃꯄꯥ ꯑꯃꯅꯦꯒ ꯀꯔꯤꯝꯇ ꯎꯁꯤꯠꯄꯖꯥꯠ ꯅꯠꯇꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯪꯕ ꯈꯣꯠꯄꯁꯨ ꯀꯔꯤꯝ ꯂꯩꯇꯦꯕ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯌꯦꯡꯉꯒ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯇꯥꯕ ꯃꯁꯤ ꯍꯥꯏꯕꯗ ꯃꯄꯨ ꯑꯗꯨꯅ ꯑꯔꯕꯤꯟꯗꯒꯤ ꯃꯄꯥꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯕꯤꯔꯥ ꯔꯥꯘꯕ ꯔꯦꯗ꯭ꯗꯤ ꯕꯥꯁꯤ ꯔꯦꯗ꯭ꯗꯤꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩ ꯎꯅꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯕꯤꯟꯗꯅ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥꯒ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗ ꯕꯥꯁꯤ ꯔꯦꯗ꯭ꯗꯤꯒꯤ ꯃꯤꯁꯤꯡꯅ ꯑꯔꯕꯤꯟꯗꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯟꯇ꯭ꯔꯤꯗꯨꯅ ꯕꯤꯔꯗ ꯑꯩ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯃꯗꯨꯗ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ ꯕꯥꯁꯤ ꯔꯦꯗ꯭ꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯜ ꯔꯦꯗ꯭ꯗꯤꯒ ꯑꯩ ꯃꯤꯇꯤꯡ ꯑꯃꯇꯪ ꯄꯥꯝꯃꯤ ꯈꯠꯅ ꯆꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯩ ꯁꯣꯂꯨꯁꯟ ꯑꯃ ꯄꯥꯝꯃꯤ ꯑꯩꯒꯤ ꯂꯝꯁꯤꯗ ꯑꯩ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯃꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯣ ꯆꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯞꯁꯤꯒ ꯁꯣꯁꯔꯁꯤꯒ ꯌꯥꯎꯅ ꯄꯤꯔꯛꯑꯦ ꯑꯗꯣ ꯈꯨꯡꯒꯪꯒꯤ ꯃꯤ ꯑꯅꯝꯕꯅꯗꯤ ꯁꯣꯁꯔꯁꯤꯗ ꯍꯥꯞꯄꯒ ꯆꯥꯒ ꯊꯛꯅꯩ ꯑꯗꯣ ꯑꯩꯗꯤ ꯀꯞꯁꯤꯗ ꯍꯥꯞꯄꯒ ꯊꯛꯄꯅ ꯄꯥꯝꯃꯤ ꯃꯤꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅ ꯀꯞꯇ ꯊꯛꯏ ꯑꯃꯅ ꯁꯣꯁꯔꯗ ꯊꯛꯏ ꯁꯥꯟꯇꯤ ꯍꯥꯏꯕꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯄꯥꯝꯃꯤ ꯑꯃꯅ ꯄꯥꯝꯗꯦ ꯃꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯆꯍꯤ 3 ꯑꯩꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯁꯤꯗꯩꯗ ꯂꯥꯛꯑꯒ ꯁꯥꯟꯇꯤ ꯐꯪꯅꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯌꯥꯝ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣ ꯕꯣꯝ ꯑꯃꯨꯛ ꯄꯣꯈꯥꯏꯔꯦ ꯃꯤ ꯑꯃꯨꯛ ꯍꯥꯠꯂꯦ ꯇꯧꯅꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯦ ꯅꯈꯣꯏꯒꯤ ꯏꯗ ꯌꯥꯎꯔꯕꯅꯤ ꯃꯁꯤ ꯅꯈꯣꯏꯅ ꯍꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯗ ꯑꯔꯕꯤꯟꯗꯒꯤ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯛꯄꯗꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯅ ꯐꯣꯟ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯑꯔꯕꯤꯟꯗꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯇꯤꯛꯀ ꯑꯩꯒꯁꯦ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯅꯦ ꯑꯗꯨ ꯄ꯭ꯔꯇꯤꯛꯁꯦ ꯃꯤ ꯈꯔꯅ ꯐꯥꯔ ꯄꯨꯈ꯭ꯔꯕ ꯈꯪꯗꯦ ꯃꯍꯥꯛꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯟꯖꯥꯗꯨꯗ ꯕꯥꯜ ꯔꯦꯗ꯭ꯗꯤꯅ ꯑꯔꯕꯤꯟꯗꯕꯨ ꯎꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯥꯔꯒ ꯒꯥꯔꯤꯗ ꯅꯝꯁꯤꯟꯅꯕ ꯍꯥꯏꯔꯛꯈꯤ ꯒꯥꯔꯤꯗ ꯅꯝꯁꯤꯟꯕ ꯃꯇꯝꯗ ꯑꯔꯕꯤꯟꯗꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯏꯌꯥꯔꯄꯤꯁꯇ ꯍꯦꯠꯐꯣꯟꯗ ꯕ꯭ꯂꯨꯇꯨꯠꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯉꯛꯄꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯔꯕꯤꯟꯗ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯅꯪꯕꯨ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯗꯤ ꯃꯈꯨꯠ ꯌꯥꯎꯗꯕꯅꯤ ꯑꯃꯅ ꯈꯨꯠꯁꯥ ꯌꯥꯎꯗꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯕꯥꯁꯤ ꯔꯦꯗ꯭ꯗꯤꯅꯤ ꯍꯥꯏꯕ ꯈꯪꯉꯛꯄꯗꯒꯤ ꯍꯧꯒꯠꯂ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯣꯏꯅꯦ ꯆꯠꯂꯣꯅꯦ ꯍꯥꯠꯂꯨꯔꯣꯅꯦ ꯃꯤ ꯍꯥꯠꯄꯗꯅꯤ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤ ꯈꯔꯗꯨꯅꯅꯦ ꯑꯩꯈꯣꯏꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔ ꯂꯩꯍꯧ ꯇꯥꯕ ꯃꯣꯏ ꯈꯔꯒꯤ ꯁꯦꯕꯥ ꯇꯧ ꯇꯥꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗꯒꯤ ꯕꯤꯔꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯆꯥ ꯑꯝꯇꯪ ꯂꯧꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯨꯒ ꯆꯥ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛ ꯃꯟꯇ꯭ꯔꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯑꯔꯕꯤꯟꯗꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯑꯔꯕꯤꯟꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯅꯪꯒꯗꯤ ꯌꯥꯝ ꯂꯥꯞꯅꯔꯦ ꯑꯩ ꯅꯪꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯗꯕ ꯋꯥꯁꯛ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯤꯍꯟꯕ ꯌꯥꯏ ꯇꯣꯔꯆꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯀꯞꯇꯨꯅ ꯂꯦꯟꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗꯤ ꯍꯣꯠꯅꯅꯤꯡꯉꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧ ꯐꯣꯟꯗꯣ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯕꯥꯁꯤ ꯔꯦꯗ꯭ꯗꯤꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯅꯥꯀꯣꯡꯗꯒꯤ ꯕ꯭ꯂꯨꯇꯨꯠ ꯍꯦꯠꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯏ ꯑꯗꯨꯗꯨꯒ ꯁ꯭ꯄꯤꯀꯔꯗ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯑꯩ ꯅꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯅꯈꯣꯏꯁꯦ ꯂꯣꯠ ꯇꯥꯔꯒꯁꯨ ꯑꯩ ꯐꯪꯅꯕ ꯊꯤꯒꯅꯤ
ꯑꯗꯨꯗꯨꯒ ꯅꯈꯣꯏꯅ ꯐꯥꯔꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯃꯗꯨ ꯅꯨꯄꯤꯗꯨꯗ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯁꯝ ꯅꯥꯝꯃ ꯑꯃꯐꯥꯎ ꯀꯦꯜꯂꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯏꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯗꯨꯒꯤ ꯗꯥꯏꯇ ꯀꯅꯥꯝꯇꯅ ꯄꯨꯔꯣꯏ ꯅꯈꯣꯏꯅ ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯀꯦꯁꯨ ꯂꯣꯠꯂꯨ ꯑꯗꯨꯕꯨ ꯃꯍꯥꯅꯟꯗꯤ ꯕꯤꯔꯥ ꯔꯥꯘꯕ ꯔꯦꯗ꯭ꯗꯤꯒꯤ ꯊꯥꯡꯅ ꯅꯈꯣꯏꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯕꯤꯔꯥꯒꯤ ꯃꯃꯤꯡ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯊꯛ ꯅꯤꯛꯇꯨꯅ ꯒꯥꯔꯤ ꯈꯥꯝꯈꯤ ꯑꯗꯨꯗꯨꯒ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯕꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩ ꯅꯈꯣꯏꯕꯨ ꯀꯟꯕꯤꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯅꯈꯣꯏꯁꯦ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯐꯥꯎꯕꯅꯦ ꯑꯩꯅ ꯅꯣꯏꯁꯦ ꯍꯥꯠꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯀꯅꯤ ꯑꯗꯨꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯕꯨ ꯍꯥꯠꯂꯣꯏ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗ ꯐꯥꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯛ ꯅꯤꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯔꯕꯤꯟꯗꯕꯨ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯊꯥꯗꯣꯛꯅꯕ ꯑꯔꯕꯤꯟꯗꯅ ꯍꯥꯏꯔꯝꯃꯤ ꯑꯔꯕꯤꯟꯗꯅ ꯐꯣꯟ ꯑꯗꯨ ꯕꯥꯜ ꯔꯦꯗ꯭ꯗꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ ꯕꯥꯜ ꯔꯦꯗ꯭ꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯪꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯡꯒꯪ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯕꯦꯡꯒ꯭ꯂꯣꯔꯁꯦ ꯁꯤꯗꯒꯤꯗꯤ ꯅꯛꯑꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯥꯟꯅ ꯆꯠꯀꯅꯤ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯆꯥꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯍꯥꯟꯅ ꯇꯥꯍꯟꯒꯅꯤ ꯑꯗꯨꯗꯨꯒ ꯅꯪ ꯅꯆꯥꯒꯤ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯈꯨꯡꯒꯪ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯃꯁꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯊꯥꯗꯣꯛꯈꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕꯗꯤ ꯁꯥꯟꯇꯤ ꯊꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯂꯃꯟ ꯈꯨꯝꯅꯔꯒ ꯀꯥꯟꯅꯗꯣꯏꯁꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯧꯒꯗꯕꯅꯤ ꯁꯥꯟꯇꯤ ꯄꯥꯝꯕ꯭ꯔꯥ ꯂꯃꯟ ꯁꯨꯝ ꯈꯨꯝꯅ ꯂꯩꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯜ ꯔꯦꯗ꯭ꯗꯤꯅ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯇꯤꯛꯄꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯒ ꯃꯈꯣꯏꯕꯨ ꯊꯝꯃꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯑꯔꯕꯤꯟꯗꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯃꯨ ꯑꯩ ꯂꯧ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯗꯨꯒ ꯕꯤꯔꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯍꯥꯏꯔꯝꯈꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯗ ꯍꯥꯏꯅꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯅꯒꯗꯕꯅꯤ ꯌꯦꯡꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯃꯔꯨꯞꯄꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯅ ꯌꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗ ꯌꯥꯎꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯕꯤꯔꯅ ꯃꯟꯇ꯭ꯔꯤꯗꯨꯗ ꯍꯪꯈꯤ ꯁꯥꯔ ꯃꯤꯇꯔ 100 ꯃꯈꯥꯗ ꯏꯁꯤꯡ ꯂꯩꯅ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯇꯔ 39 ꯇꯧꯔꯒ ꯂꯦꯞꯊꯣꯛꯄꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯪꯉꯤꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯈꯣꯡꯊꯥꯡ ꯆꯥꯝꯃꯒ ꯃꯥꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯕꯤꯔ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯔꯕꯤꯟꯗ ꯑꯗꯨ ꯃꯄꯥꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯐꯨꯏ ꯃꯄꯥꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯨꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯉꯣꯟꯗ ꯐꯨꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯗ ꯐꯨꯔꯤꯕꯅꯤ ꯌꯥꯔꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯁꯦ ꯑꯣꯐꯤꯁ ꯑꯁꯤ ꯁꯤꯗ ꯍꯥꯡꯉꯣꯏꯗꯕꯅꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯥꯡꯉꯝꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯔꯕꯤꯟꯗꯒꯤ ꯃꯄꯥꯅ ꯕꯤꯔꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯅꯪꯕꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯤꯉꯣꯟꯗꯒꯤ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯑꯔꯕꯤꯟꯗꯒꯤ ꯃꯄꯥꯅ ꯔꯥꯘꯕꯇ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯔꯥꯘꯕ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔ ꯑꯔꯕꯤꯟꯗꯒꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯔꯕꯤꯟꯗ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯔꯕꯤꯟꯗꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯒꯤ ꯁꯣꯂꯨꯁꯟꯅꯦꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤꯁꯨ ꯑꯩꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯁꯣꯂꯨꯁꯟꯅꯦꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯕꯖꯥꯠꯅꯤ ꯃꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯦꯡꯒꯣꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗꯒꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯃꯝ ꯌꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯗꯨꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯁꯪꯁꯥꯔꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯗꯧꯅ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯁꯦ ꯑꯩꯒ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯂꯩꯔꯕ ꯑꯃꯁꯨꯡ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯂꯩꯔꯕ
ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯅꯪꯅꯗꯤ ꯈꯟꯕ ꯌꯥꯏ ꯃꯥꯅ ꯑꯩꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤ ꯃꯥꯒꯤ ꯑꯣꯏꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯟꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯪꯁꯥꯔꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯒꯤ ꯁꯦꯀꯦꯟ ꯑꯃ ꯍꯦꯛ ꯃꯃꯥꯡꯗ ꯑꯩ ꯃꯤꯠ ꯑꯁꯦ ꯆꯦꯖꯦꯠꯅ ꯎꯁꯤꯟꯖꯒꯅꯤ ꯑꯗꯨꯗꯨꯒ ꯅꯪꯒꯤ ꯅꯅꯒꯟꯗꯒꯤ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃ ꯑꯩ ꯌꯦꯡꯕ ꯍꯧꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯔꯕꯤꯟꯗꯁꯨ ꯕꯤꯔꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯖꯍꯧꯏ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯃꯗꯅ ꯕꯤꯔ ꯑꯃꯁꯨꯡ ꯁꯨꯅꯟꯗ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯨꯅꯟꯗꯅ ꯍꯥꯏꯈꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯃꯤꯁꯦ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯑꯍꯦꯟꯕ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯑꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯨꯞꯅꯇꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯅ ꯆꯠꯄ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯕꯕꯥꯒꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯔꯛꯇꯦ ꯆꯍꯤ 15ꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯐꯝꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯊꯝꯗꯨꯅ ꯑꯍꯤꯡ ꯀꯌꯥꯅꯣ ꯃꯍꯥꯛꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯈꯤꯕꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯥꯅ ꯁꯛꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯁꯤꯡꯗꯣ ꯑꯗꯨꯝ ꯅꯥꯎꯁꯨꯝ ꯏꯁꯩꯅꯦꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯥꯛꯇꯨꯅ ꯂꯩꯕ ꯃꯌꯥꯝ ꯑꯗꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯁꯛꯄ ꯑꯣꯏꯔꯝꯃꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯤꯈꯤꯕ ꯃꯗꯨꯒ ꯕꯤꯔꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯈꯤ ꯅꯥꯔꯛꯄꯗꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯝꯃꯤꯗꯨꯕꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯋꯥꯔꯕ ꯏꯁꯩ ꯊꯋꯥꯏ ꯆꯥꯛꯄ ꯏꯁꯩꯁꯤꯡꯗꯣ ꯑꯃꯈꯛꯇ ꯑꯣꯏꯇꯥꯔꯁꯨ ꯇꯥꯕꯤꯔꯝꯃꯒꯗꯤ ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯂꯝꯒꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤ ꯔꯦꯗꯤꯒꯤ ꯃꯟꯇ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯔꯦꯗꯤꯗꯨꯅ ꯔꯥꯘꯕ ꯔꯦꯗꯤꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯅꯪꯒꯤ ꯕꯥꯜ ꯔꯦꯗꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯌꯥꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯤ ꯁꯨꯗꯔꯁꯟ ꯔꯦꯗꯤꯗꯨꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯔꯁꯤ ꯅꯪꯅ ꯇꯧꯕꯗ ꯋꯥꯠꯂꯦ ꯍꯥꯏꯕ ꯃꯤꯇꯔ ꯑꯃꯒꯤꯗꯣ ꯑꯩꯅ ꯇꯧꯔꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯅꯤꯂꯥꯝꯕꯔꯤꯒꯤ ꯒꯦꯔꯦꯖꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯕꯤꯟꯗꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯪꯁꯥꯔꯁꯦ ꯖꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯔꯕꯤꯟꯗꯕꯨ ꯖꯣꯏ ꯇꯧ ꯇꯥꯔꯗꯤ ꯃꯥ ꯁꯪꯁꯥꯔꯁꯦ ꯖꯣꯏ ꯇꯧꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯃꯗ ꯁꯨꯅꯟꯗꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯀꯗ꯭ꯔꯣ ꯑꯗꯨꯗꯨꯅ ꯅꯪ ꯍꯥꯏꯔꯣ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯕꯤꯔ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯔꯥꯘꯕ ꯔꯦꯗꯤ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯤꯂꯥꯝꯕꯔꯤ ꯑꯃꯁꯨꯡ ꯕꯤꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯅꯤꯂꯥꯝꯕꯔꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯃꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯂꯣꯏ ꯐꯨꯠꯇꯠꯂ ꯂꯪꯊꯣꯛꯄ ꯉꯝꯕ ꯃꯤꯅꯤ ꯑꯗꯨꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯀ꯭ꯔꯤꯗꯣ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯗꯨꯕꯣ ꯃꯗꯨꯗꯒꯤ ꯕꯤꯅ ꯍꯥꯏꯔꯛꯈꯤ ꯀꯣꯂꯦꯖ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛꯇꯤ ꯒꯥꯔꯤꯁꯦ ꯑꯣꯏꯔꯣꯝꯗ ꯂꯩꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯠꯇ ꯂꯩꯌꯨ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯩ ꯊꯦꯡꯅꯈꯤ ꯑꯩꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯍꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯎꯅꯩ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯌꯦꯛꯅꯕꯒꯤ ꯃꯟꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯦꯛꯅꯕꯒꯤ ꯃꯟꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯗꯨꯒꯅꯤ ꯑꯩꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯃꯤꯁꯤꯡꯗꯣ ꯑꯔꯕꯤꯟꯗꯒꯤ ꯃꯄꯥꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯃꯌꯨꯝ ꯑꯃꯗ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯃꯤꯗꯣ ꯃꯗꯨꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪ ꯀꯔꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯉꯤꯒꯦ ꯃꯥꯒꯤ ꯃꯔꯝꯗꯒꯤꯅꯤ ꯑꯐꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯤꯕꯁꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯤ ꯃꯍꯥꯛꯅ ꯗꯁꯥ ꯇꯥꯔꯤꯕꯁꯦ ꯃꯍꯥꯛ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯤꯕꯁꯤꯁꯨ ꯑꯗꯨꯒ ꯅꯤꯂꯥꯝꯕꯔꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯑꯗꯣ ꯊꯧꯗꯣꯛ ꯊꯣꯛꯄ ꯗꯁꯥ ꯇꯥꯕ ꯃꯇꯝꯗ ꯈꯟ ꯇꯥꯔꯒꯗꯤ ꯃꯁꯥꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯊꯧꯗꯣꯛ ꯊꯣꯛꯑꯔꯣꯏꯗꯕ ꯗꯁꯥ ꯇꯥꯔꯔꯣꯏꯗꯕ ꯃꯇꯝꯗ ꯀꯟ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯅꯤꯂꯥꯝꯕꯔꯤ ꯅꯪꯁꯨ ꯗꯁꯥ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯡꯒꯅꯨ ꯑꯩ ꯆꯠꯂꯒꯦ ꯃꯗꯨꯗꯒꯤꯗꯤ ꯋꯥꯔꯤ ꯑꯗꯨ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯅꯤꯂꯥꯝꯕꯔꯤꯒꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯔꯕꯤꯟꯗꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅꯅꯦ ꯆꯀꯠ ꯆꯀꯠ ꯉꯥꯡꯉꯒꯅꯦ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯍꯨꯟꯇꯣꯛꯄꯤꯔꯝꯕ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯄꯨꯝꯕꯁꯤꯅꯅꯦ
mi atopagadi heloi lithonara wai sanaramgani aduga akhoi sungai hairoeba karinoba akhoi kainta khangdeba mi gadhajuro mi ngataraba aduga masigi faction naba subject sigi authority jaga na oinoba nangla airo ai nati nangni aduni fare Raghav ki khungang aje karamno mami hayu masi haiduna makoi Raghav ki khungang tamna laklami haibadi comedy tamna laklami lambida Nilambari amasung Arvinda lakpa matamda Nilambari na harki documentary number je panam namba yabnati laibham sabam haibam sulai sena sanaba haibam sulai paisa ju yaute kamai tawdiba madura Arvinda na Nilambari ki card adu ulaga se nangi card tagi loi tawdiba o sidagi tawdroba madudagidi makoina khungang lakpa matamda makogi documentary du namba hokpa matamda chahi kunthagi mamangi waido liba horki adu haraki nomadi jwa sanaba matamda basiredi du maithire du du mahaki pikawda lupa manga khata ngaibedagi di sidik redina mahaku usit thoidra ngakpedagi mahaki ma adu kathalaga mahana police station gi mamada hontoklaga wajaw ngangduna mahan hatkibani na haki masum tawdra khanaba se masmaina hokibani aduduna masije 5 rupees faction haiduna sukhanabani madudagidi basiredi amasung naraparedi mapa ani changduna makhoi khana chainaba du sandananaba compromise tawnaba honaba matamda sandanaba compromise tawba yana kiti madudagidi khungami singduna Arvinda da haraki basiredi na naraparedi gi mapa halapodagidi naraparedi na amu basiredi gi mapa hali madudagi hana sunabagi wari asi asum tawduna hoji phawba laklibasini haidun tamaki police report tawba yadabra haiduna hangba matamda police su karisu tawba ngamde haiduna makoina su khumki madudagidi interview sum tawringai matamda Nagmani du Arvindana khungangi mi singda Raghav Reddy gi maram hangbaduda ma khitang pakhalap tawduna leiba matawdu Arvindana ubadagi Arvindana Nagmani bu koitan tanaraki aduduga mahana hanglaki nang mafam adudagi kaimta hamda biseng krisakagina maduda Nagmani na haraki ainene harubadagi ne babu masado khungang asidagi chatkibani madura Arvindana haraki masi problem se koibu solve tawna maroidro mamangdasu mafam asida meeting kya tawkrabani adubu basiredi misingna naraparedi gi misingbu tatana takai halak hatki aduna kanabase sungre lete meeting tawbugi kanabasu thoina leitre Arvindabu Nilambari na koktholaka asidi kamai tawbani makhoi meeting ase Raghav Reddy ga Bal Reddy ga fix taw lerabani asidi soidana unarani haiduna mawani pakatkirami madudagidi makhoi meeting lakpa matamda Sudarshan Reddy na Raghav Reddy da haraki kaino ibungo masi meeting ji kitaka se kai lege boss na su dum ka daw lerabsibo madudagidi Krishna Reddy na haraki issue se बहुत काबा कादबगी नतेने पुंसीगिनी नि इशू असे हाइबनि मियोइबगी थवाइगिनि मखोइगी जेनरेशन असिदा खतना चेनेपा मयामसे थिंगहौरदि खोइ करम कान थिंगहौदनो मखोइना पुखलैबा एजेंडा असे मसिदेदा खोइना सपोर्ट तौफम थोइ नतदागदिने मसिगी मीटिंग सिगी वैल्यू सेकेंड लैते मदुदगिदि सुदर्शन रेड्डी ना मसिगी मतांग असे बासिरेदि खंगबा मसिगी मतांग से बासिरेदि खंगते मकोई नि दि सिदा एग्रीमेंट तौनबा लाखोइ वानी मदुदगिदि Bal Reddy दु खंगौदना साउतना आई मगोंदा कदोबगी एग्रीमेंट तौमिनदुनो हाइदना Krishna Reddy धारकी अदुदुगा Bal Reddy gi mi singadu mafam adura laktuna birda attack tawba hawraki adubu bina makoi singadubu lepa leitana hanagumna loina phurami aduga Bal Reddy busu mahana phubadagi mahak upai leitaduna Bal Reddy su bina haiba tarami madudagi bina ai wari milige munata longmi yamnarami mahaki lau apakpa malejirami maduda mahana mi puthaduna mi da paisa nek thoktuna mahana lau so masungamdabanina mahaki nupi do lau gumhale mahaki chahi tau tangai ba nupi macha am lerami nupi macha aduga nupa macha amaga lerami nupi macha aduna nupa macha adu chenduna leiba matamda angang macha adu kappadagi angang nupi macha aduna gyan tadaduna ingba male haiduna nusada puthokduna sanahalba matamda angang nupa macha adu lehau hoki naraki madudagidi government hospital su kilometer 10 hena lape madugi chathok chasin tawnaba transport ki facility ju leite
ꯇꯥꯟꯖꯥꯗꯨꯗ ꯚꯣꯠ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯀꯌꯥꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯀꯟꯕ ꯉꯝꯗꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯝ ꯀꯟꯅ ꯇꯦꯡꯊꯥꯗꯅ ꯀꯞꯄꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃ ꯇꯧ ꯈꯨꯡꯒꯪ ꯑꯃꯗ ꯂꯧꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯝ ꯌꯥꯝꯅ ꯄꯥꯛꯄ ꯅꯠꯇꯦ ꯈꯔꯗꯤ ꯂꯩꯖꯩ ꯃꯗꯨꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯥꯝ ꯐꯖꯅ ꯐꯪꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇꯨꯗ ꯃꯤ ꯑꯇꯣꯞꯄ ꯀꯧꯔꯒ ꯊꯕꯛ ꯁꯨꯍꯜꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯆꯥꯛꯈꯨꯝ ꯀꯩꯀꯥ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯀꯥꯏ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯦ ꯅꯥꯔꯛꯏ ꯑꯗꯨꯗꯨꯅ ꯇꯥꯟꯖꯥꯗꯨꯗ ꯏꯂꯦꯛꯁꯟꯁꯨ ꯑꯣꯏꯔꯝꯃꯤ ꯈꯠꯅ ꯆꯩꯅꯕꯗꯤ ꯊꯣꯛꯇꯦ ꯑꯗꯨꯒ ꯕꯁ ꯀꯩꯀꯥꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯨ ꯈꯨꯗꯣꯡꯆꯥꯅ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯐꯪꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ ꯑꯗꯨꯗꯨꯒ ꯗꯣꯛꯇꯔꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤ ꯑꯗꯨꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯥꯕ ꯐꯔꯛꯏ ꯑꯗꯨꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯠꯂꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯀꯥꯕꯗꯨ ꯌꯦꯡꯖꯩ ꯑꯍꯥꯟꯕ ꯋꯥꯔꯤꯗꯣ ꯅꯪꯒꯤ ꯅꯄꯥꯅ ꯏꯕ ꯋꯥꯔꯤꯅꯤ ꯑꯗꯨꯗꯨꯒ ꯑꯀꯣꯟꯕꯒꯤ ꯋꯥꯔꯤꯁꯤꯅꯅꯦ ꯑꯩꯅ ꯏꯒꯗꯕ ꯋꯥꯔꯤꯅꯤ ꯃꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯜ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯅꯅꯦ ꯃꯤ ꯍꯥꯠꯂꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 5ꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯍꯥꯠꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯃꯨꯛꯁꯨ ꯂꯃꯟ ꯈꯨꯝꯕ ꯑꯃꯨꯛ ꯍꯥꯠꯂꯤ ꯅꯪꯁꯨ ꯃꯉꯥꯏ ꯅꯪꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏ ꯃꯤ ꯍꯥꯠꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯂꯦꯞꯄ ꯂꯩꯈꯤꯕ꯭ꯔꯣ ꯍꯥꯏꯔꯣꯅꯦ ꯔꯥꯘꯕ ꯔꯦꯗꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯕ ꯃꯇꯧ ꯑꯗꯨ ꯃꯤ ꯑꯇꯩꯁꯤꯡꯗꯨꯅ ꯇꯥꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯩꯅꯦ ꯅꯉꯣꯟꯗ ꯈꯨꯜꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨꯅꯦ ꯂꯩꯈꯤꯗꯕ ꯕꯕꯥꯗꯣ ꯅꯈꯣꯏ ꯕꯕꯥꯗ ꯂꯥꯟꯖꯔꯦ ꯑꯩꯁꯨ ꯅꯈꯣꯏ ꯕꯕꯥꯗꯨꯗ ꯂꯥꯟꯖꯔꯦ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅꯅꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯍꯧꯔꯒꯗꯤꯅꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯨꯝꯅꯗꯤ ꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯍꯥꯛꯇꯛꯇꯗꯤ ꯃꯁꯨꯡꯒꯨꯝꯕ ꯍꯟꯅ ꯁꯨꯅꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯘꯕꯅ ꯊꯥꯡ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯆꯪꯂꯤꯕ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯆꯍꯤ 5ꯔꯥ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃ ꯃꯟꯇ꯭ꯔꯤ ꯑꯃ ꯍꯣꯏ ꯌꯥꯔꯦ ꯐꯔꯦ ꯑꯩ ꯚꯣꯠ ꯊꯦꯡꯅꯔꯔꯣꯏ ꯅꯉꯣꯟꯗ ꯑꯩ ꯚꯣꯠ ꯂꯦꯞꯇꯕꯤꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯤ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯑꯕꯅꯤ ꯃꯗꯨꯗ ꯕꯥꯜꯔꯦꯗꯤꯅ ꯅꯪ ꯃꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯦ ꯍꯥꯟꯅ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯃꯃꯥꯡꯗ ꯅꯪ ꯒꯥꯔꯤ ꯑꯃꯈꯛꯇꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯅꯪꯉꯣꯟꯗ ꯗꯤꯁꯀꯁꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯒꯥꯔꯤ 4-5 ꯂꯥꯛꯄꯅꯤꯅ ꯑꯩ ꯃꯈꯣꯏꯕꯨ ꯐꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯈꯠꯅꯕꯒꯤ ꯊꯧꯅꯥ ꯂꯩꯇ ꯇꯥꯔꯒꯗꯤꯅꯦ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯌꯥꯅꯤꯡ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯂꯩꯕ ꯀꯥꯔꯗꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯚꯣꯠ ꯀꯥꯔ ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯅꯄꯥꯗ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯖꯃꯨꯗ ꯂꯩꯒꯦꯔꯥ ꯀꯟꯌꯥꯀꯨꯃꯥꯔꯤꯗ ꯂꯩꯒꯦꯔꯥ ꯔꯥꯖꯁꯊꯥꯟꯗ ꯂꯩꯒꯦꯔꯥ ꯕꯦꯡꯒꯣꯜꯗ ꯂꯩꯒꯦꯔꯥ ꯑꯩ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯪꯒꯤ ꯅꯪꯒ ꯀꯛꯀꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯤꯔ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯁꯨꯗꯔꯁꯟ ꯔꯦꯗꯤꯅ ꯀ꯭ꯔꯤꯁꯅ ꯔꯦꯗꯤꯗ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯌꯔ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯐ꯭ꯔꯦꯛꯁꯟ ꯑꯃꯅ ꯐ꯭ꯔꯦꯛꯁꯟ ꯑꯃꯗ ꯁꯣꯔꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯄ ꯌꯥꯏ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯩꯕ ꯌꯥꯏ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤꯕ ꯁꯨꯝ ꯑꯍꯣꯡꯕ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯐꯤꯂꯝ ꯀꯨꯝꯕ ꯀꯥꯡꯕꯨꯅꯗꯤ ꯃꯁꯤ ꯇ꯭ꯔꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯁꯤ ꯐꯦꯁꯟꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯆꯝꯕ ꯃꯤꯅ ꯃꯁꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯖꯦꯅꯦꯔꯦꯁꯟ ꯈꯨꯗꯤꯡꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯇꯣꯁ ꯕꯤꯌꯔꯔ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯆꯠꯄ ꯃꯤ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯠꯈꯤꯕ ꯃꯤꯁꯦ ꯃꯍꯥꯛꯁꯦ ꯇꯣꯁ ꯕꯤꯌꯔꯔꯅꯤ ꯃꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅ ꯔꯦꯗꯤꯅ ꯕꯥꯜꯔꯦꯗꯤꯗ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯝꯅ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤꯁꯦ ꯃꯍꯥꯛꯁꯦ ꯊꯧꯅꯥ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯀꯅꯥꯝꯇ ꯀꯤꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯅꯣꯡꯁꯥ ꯑꯣꯜꯂꯛꯀꯅꯤ ꯑꯗꯨꯗꯨꯒ ꯅꯈꯣꯏ ꯀꯌꯥꯕꯨ ꯁꯦꯠꯇꯨꯅ ꯆꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯕꯥꯜꯔꯦꯗꯤꯗ ꯀ꯭ꯔꯤꯁꯅ ꯔꯦꯗꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯔꯕꯤꯟꯗꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯀꯣꯃꯇꯤꯗ ꯌꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯗꯨ ꯄꯥꯈꯠꯇꯨꯅ ꯀꯣꯃꯇꯤꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤꯗ ꯌꯥꯗꯕꯗꯒꯤ ꯏꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯅ ꯕꯥꯁꯤꯔꯦꯗꯤꯗ ꯃꯈꯣꯏꯁꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯗꯨꯅ ꯂꯩꯔꯝꯃꯦ ꯃꯈꯣꯏ ꯒꯥꯔꯤꯗ ꯁꯦꯝꯅꯤꯅ ꯄꯨꯈ꯭ꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯈꯣꯏꯁꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯗ ꯆꯠꯈꯤ
ꯃꯗꯨꯗꯒꯤ ꯑꯔꯕꯤꯟꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯔꯕꯤꯟꯗꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯅꯥꯅꯣꯁꯨ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯁꯤꯕꯨ? ꯃꯗꯨꯗꯩꯗ ꯅꯤꯂꯥꯝꯕꯔꯤꯅ ꯍꯥꯏꯔꯛꯈꯤ, "ꯍꯩ ꯑꯄꯪꯕꯤ, ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯦ ꯃꯆꯤꯟꯅꯅꯦ ꯃꯃꯤꯡꯁꯦ ꯄꯟꯅꯗꯦ, ꯄꯟꯁꯨ ꯄꯟꯗꯦ, ꯑꯗꯨꯗꯨꯒꯤꯅꯤ." ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯤ ꯃꯃꯤꯡ ꯀꯧꯗ꯭ꯔꯗꯤ ꯀꯩ ꯀꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯑꯔꯕꯤꯟꯗꯅ ꯃꯣꯗꯔꯟꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯥꯁꯤꯔꯦꯗꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯍꯥꯏꯕꯗꯤ ꯕꯥꯜꯔꯦꯗꯤꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯂꯛꯅꯔꯝꯃꯤ꯫ ꯕꯥꯜꯔꯦꯗꯤꯗꯨ ꯑꯁꯨꯝ ꯕꯤꯔꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯂꯛꯅꯔꯛꯄꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯁꯥꯎꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯁꯤꯔꯦꯗꯤꯅ, "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯩꯁꯤꯕꯨ ꯊꯥꯏꯅ ꯑꯗꯣꯝꯒ ꯂꯩꯃꯤꯟꯅꯗꯨꯅ ꯃꯤ ꯀꯌꯥ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯊꯧꯅꯥꯗꯨꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ? ꯁꯨꯕꯨ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯁꯍꯔꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯃꯤꯀꯤ ꯊꯤ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯤ ꯀꯤꯔꯤꯕ? ꯃꯥꯒꯤ ꯃꯈꯣꯟ ꯇꯥꯔꯒ ꯀꯅꯥꯒꯤ ꯃꯈꯣꯟꯅꯣ? ꯔꯥꯘꯕ ꯔꯦꯗꯤꯒꯤ ꯃꯈꯣꯟ ꯇꯥꯔꯒ ꯑꯩꯁꯦ ꯈꯣꯡꯒ꯭ꯔꯥꯎꯗ ꯃꯥꯡꯁꯜꯂꯦꯌꯦ꯫ ꯌꯦꯡꯉꯨ ꯃꯥꯂꯤꯛ, ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯗꯣ, ꯃꯈꯣꯏꯁꯤꯡꯁꯤꯁꯨꯅꯦ ꯂꯣꯏ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯍꯦꯟꯅ ꯃꯤꯀꯤ ꯊꯤ ꯑꯣꯏꯈ꯭ꯔꯦ, ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅꯅꯤ ꯂꯩꯔꯤꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯅꯣ ꯅꯪ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯪꯅ ꯆꯕꯦꯡ ꯉꯥꯡꯉꯤꯗꯣ?" ꯃꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯈꯤꯕꯅꯤ." ꯕꯥꯁꯤꯔꯦꯗꯤꯗꯨ ꯌꯥꯝ ꯁꯥꯎꯔꯛꯈꯤ, ꯑꯗꯨꯒ ꯑꯁꯥꯎꯕꯗ ꯘꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯅ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯔꯥꯘꯕ ꯔꯦꯗꯤꯒ ꯉꯁꯤ ꯃꯤꯇꯤꯡ ꯇꯧꯕꯅꯤ, ꯑꯗꯨꯁꯨ ꯅꯉꯣꯟꯗ ꯍꯥꯏꯗꯕꯤꯗ." ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯕꯥꯁꯤꯔꯦꯗꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯁꯥꯎꯃꯟꯈꯤꯗꯨꯅꯅꯦ ꯒ꯭ꯂꯥꯁ ꯄꯥꯏꯔꯒ ꯁꯨꯕꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯀꯠꯂꯛ ꯇꯥꯔꯒꯗꯤꯅꯦ, "ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯜꯔꯦꯗꯤꯅ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯑꯗꯣꯝꯕꯨ ꯎꯁꯤꯠꯇꯗꯨꯅ ꯃꯤꯇꯤꯡ ꯇꯧꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯚꯣꯠ ꯂꯦꯞ ꯇꯥꯔꯒꯗꯤ, ꯃꯤꯇꯤꯡꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯑꯣꯄꯣꯖꯤꯁꯟ ꯌꯥꯎꯗꯨꯅ ꯚꯣꯠꯁꯦ ꯀꯥꯔꯅꯤ, ꯑꯗꯨꯗꯨꯒ MLAꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯋꯥꯁꯦ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯩꯅ ꯃꯁꯤ ꯇꯧꯈ꯭ꯔꯤꯁꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯇꯧꯔ ꯇꯥꯔꯗꯤ ꯃꯍꯥꯛꯅ ꯅꯪ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯀꯤꯗꯅ ꯇꯧꯈꯤꯕꯅꯤ." ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯥꯁꯤꯔꯦꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯛꯇꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯁꯠꯇꯣꯛꯑꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯤꯟꯇꯠꯇꯨꯅ ꯐꯛꯂꯥꯡꯗ ꯂꯦꯡꯗꯨꯅ ꯌꯥꯜꯂꯒ ꯍꯥꯠꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯆꯥꯛꯂꯤꯕ ꯊꯃꯣꯏꯁꯦ ꯅꯪꯅꯅꯦ ꯈꯪꯉꯣꯏ꯫ ꯑꯩꯅꯅꯦ ꯅꯪ ꯍꯥꯠꯂꯕꯁꯨ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯣ ꯃꯗꯨ ꯑꯔꯥꯟꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯒꯦꯔꯥ ꯑꯩꯒꯤ ꯏꯆꯥ ꯁꯤꯒꯦꯔꯥ, ꯃꯁꯤꯗꯩꯗꯅꯦ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯁꯤꯗꯤ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯇꯥꯔꯁꯨ ꯁꯔꯀꯥꯔꯗꯤ ꯃꯥꯅ ꯄꯥꯏꯒꯅꯤ꯫ ꯅꯪ ꯌꯥꯝꯅ ꯄꯪꯉꯤ." ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯂꯣꯟꯁꯤꯜꯂꯒ, "ꯅꯪꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯔꯒ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯂꯩꯔꯕ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯨꯅ ꯃꯆꯥ ꯑꯗꯨ ꯁꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯇꯦꯡꯊꯥꯗꯨꯅ ꯀꯞꯈꯤ꯫ ꯃꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯔꯕꯤꯟꯗꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯑꯔꯕꯤꯟꯗ ꯑꯁꯤ ꯕꯤꯔꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯛꯄꯗꯒꯤ ꯕꯥꯁꯤꯔꯦꯗꯤꯅ ꯕꯤꯔꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨ ꯊꯥꯏꯅ ꯃꯈꯣꯏꯅ ꯖꯨꯋꯥ ꯁꯥꯟꯅꯈꯤꯕ ꯕꯣꯔꯗꯔ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ "ꯅꯪ ꯀꯨꯃꯇꯤ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯀꯩ ꯂꯩꯒꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪ MLA ꯑꯣꯏꯍꯟꯅꯤꯗꯥꯏꯅꯦ?" "ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯑꯦ, ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯇꯣꯉꯥꯁꯦ ꯅꯪꯅ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯑꯦ ꯍꯥꯏꯅ ꯇꯣꯉꯥ ꯁꯟꯗꯣꯛꯍꯜꯂꯗꯕꯅꯤ ꯑꯩꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯔꯥꯡ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯅꯤ." ꯃꯗꯨꯗꯒꯤꯗꯤ ꯕꯤꯅ ꯍꯥꯏꯔꯛꯈꯤ, "ꯕꯥꯁꯤꯔꯦꯗꯤ, ꯑꯩ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ꯫ ꯑꯉꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯅꯈꯣꯏꯒꯤ ꯏꯔꯥꯡ ꯃꯌꯥꯝꯁꯤꯒꯤ ꯍꯧꯔꯛꯐꯝ ꯖꯒꯥꯗꯨꯗꯅꯤ." ꯃꯗꯨꯗ ꯕꯥꯁꯤꯔꯦꯗꯤꯅ, "ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯅ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ? ꯀꯃꯥꯏꯅ ꯍꯣꯡꯒꯟꯗꯣꯏꯅꯣꯕ? ꯑꯩꯒꯤ ꯏꯄꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯑꯩꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯒ ꯅꯪꯒꯤ ꯅꯉꯛꯇ ꯊꯥꯡꯅ ꯊꯤꯟꯒꯅꯤꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯊꯤꯟꯗꯤ ꯊꯤꯟꯈ꯭ꯔꯦ, ꯇꯧꯗꯤ ꯇꯧꯋꯤꯗꯅ꯫ ꯏꯕꯣꯡꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯀꯅꯤ ꯊꯥꯗꯣꯛꯑꯣꯏ ꯈꯪꯗꯦ, ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯗꯅ꯫ ꯅꯪꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯂꯥꯟ ꯇꯧꯅꯗ꯭ꯔꯁꯨ ꯂꯥꯟꯁꯦ ꯂꯦꯞꯄ ꯌꯥꯏꯁꯦ
ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯨꯅ ꯂꯥꯟꯁꯤꯁꯨ ꯂꯦꯞꯄꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅꯗꯤ ꯍꯪꯉꯤ ꯑꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣꯅ ꯑꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯕꯨ ꯑꯍꯣꯡꯕꯗꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯍꯣꯡꯕꯁꯤꯁꯨ ꯑꯩꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯅ ꯑꯔꯕꯤꯟꯗꯒꯤ ꯃꯈꯨꯠꯇ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯅꯤꯂꯝꯕꯔꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯈꯤ ꯃꯗꯨꯗꯒꯤ ꯕꯥꯁꯤꯔꯦꯗꯤꯅ ꯍꯥꯏꯔꯛꯈꯤ ꯀꯣꯃꯔꯇꯤꯒꯤ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯣ ꯁꯤꯗꯒꯤ ꯃꯥꯏꯜ 2 ꯈꯛꯇꯅꯤ ꯂꯥꯞꯄꯤꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯣꯛꯇꯨꯅ ꯂꯩꯔꯗꯅ ꯃꯁꯤꯒꯤ ꯁꯨꯄꯔ ꯇꯨꯇꯦꯟꯅ ꯅꯈꯣꯏ ꯀꯛꯈꯤꯕꯗꯨꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯔꯞꯄ ꯍꯥꯏꯁꯤꯅꯅꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯀꯤꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯠꯂꯝꯃ ꯅꯪ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯨꯔ ꯆꯠꯂꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄ ꯃꯇꯝꯗ ꯃꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯧꯕꯁꯦ ꯑꯆꯝꯕ ꯔꯥꯘꯕ ꯔꯦꯗꯤꯗꯤ ꯅꯠꯇꯦ ꯕꯁꯤꯔꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯜ ꯔꯦꯗꯤꯕꯨ ꯍꯥꯠꯂꯒ ꯕꯁꯤꯔꯦꯗꯤꯅ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯕꯁꯤꯔꯦꯗꯤꯕꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯈꯤꯕ ꯔꯥꯘꯕ ꯔꯦꯗꯤ ꯍꯥꯏꯕꯗꯨꯅꯤ ꯐꯦꯛꯁꯅꯤꯁ ꯑꯅꯧꯕ ꯑꯃ ꯑꯗꯣ ꯃꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯂꯦꯞꯍꯟꯗꯣꯔꯤꯕ ꯃꯁꯤꯗꯒꯤꯗꯤ ꯑꯅꯧꯕ ꯐꯦꯛꯁꯟ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯨꯄꯔꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯁꯣꯔꯥꯠ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯩ ꯆꯨꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨ ꯆꯍꯤ 5 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯕꯣꯝ ꯁꯥꯕ ꯍꯩꯔꯛꯑꯅꯤ ꯑꯗꯨꯒ ꯅꯪ ꯂꯝꯕꯤꯗ ꯒꯥꯔꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯣꯝ ꯂꯪꯁꯤꯜꯂꯒ ꯄꯣꯈꯥꯏꯍꯜꯂꯅꯤ ꯃꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯦꯛꯁꯟ ꯑꯅꯧꯕ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯃꯥꯏꯅ ꯊꯤꯡꯒꯦ ꯍꯥꯏꯅꯣ ꯑꯍꯣꯡꯕ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣꯗ ꯍꯥꯏꯕꯗꯅ ꯌꯦꯡꯉꯣ ꯃꯁꯤ ꯎꯁꯤꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯅꯠꯇꯦ ꯆꯍꯤ 30 ꯃꯃꯥꯡꯗ ꯑꯩꯅ ꯄꯤꯊꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯀꯪ ꯂꯩꯔꯤꯁꯤꯅꯤ ꯃꯁꯨꯝ ꯇꯧꯗꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯨꯝꯃꯛꯀꯅꯤ ꯍꯥꯏꯌꯨ ꯑꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯀꯦ ꯍꯥꯏꯅꯣ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯅ ꯔꯥꯘꯕ ꯔꯦꯗꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯕꯥꯁꯤꯔꯦꯗꯤꯅ ꯃꯍꯥꯛꯅ ꯊꯥꯡꯅ ꯌꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯈꯨꯠ ꯍꯜꯂꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯔꯕꯤꯟꯗꯅ ꯕꯤꯔꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯍꯟꯗꯛꯇꯤ ꯅꯪ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯔꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯕꯨ ꯀꯟꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯪꯅ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯏꯕ ꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯃꯗꯨꯗ ꯕꯤꯅ ꯄꯦꯟꯗꯗꯅ ꯍꯥꯏꯔꯛꯈꯤ ꯑꯚꯤ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯃꯁꯤꯗ ꯃꯤ 2 ꯁꯤꯗꯣꯔꯦ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦ ꯀꯔꯤꯅꯣ ꯑꯩꯅ ꯏꯗꯣꯔꯤꯁꯤꯕꯣ ꯃꯥꯒꯤꯅꯦ ꯆꯍꯤ 10ꯒꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯃꯁꯤ ꯕꯥꯁꯤꯔꯦꯗꯤꯁꯤꯅꯅꯦ ꯏꯔꯦ ꯃꯈꯨꯠꯇ ꯕꯣꯝ ꯁꯥꯕ ꯃꯇꯝꯗ ꯕꯣꯝꯗꯣ ꯄꯣꯈꯥꯏꯔ ꯁꯤꯖꯒꯅꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯨꯡꯒꯪ ꯑꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯡꯗꯅ ꯊꯜꯂꯦ ꯏꯒꯤ ꯇꯨꯔꯦꯟꯅ ꯆꯦꯜꯂꯤꯕꯁꯦ ꯑꯗꯨꯗꯨꯒ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯅꯦ ꯑꯌꯥꯕ ꯄꯤꯔꯤꯁꯦ ꯃꯁꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯁꯤꯗꯩꯗ ꯑꯅꯧꯕ ꯏꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯗꯣꯔꯤꯒꯦ ꯑꯗꯨꯗꯨꯒ ꯑꯩꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯏꯈꯦꯡꯇꯅ ꯊꯜꯍꯜꯂꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯈꯦꯡꯇꯅ ꯊꯜꯂꯒꯀꯃꯥꯏꯅ ꯇꯧꯔꯒ ꯑꯍꯣꯡꯕ ꯄꯨꯔꯛꯇꯣꯏꯅꯣ ꯌꯦꯡꯉꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯔꯞꯄ ꯀꯧꯏ ꯁꯨꯛꯈꯪ ꯈꯪꯗꯕ ꯃꯤꯁꯦ ꯑꯩꯅ ꯀꯩꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯏꯅꯣꯕ ꯃꯤ 2ꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤ 3 ꯍꯥꯠꯂꯣ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯕ ꯑꯚꯤ ꯑꯩ ꯂꯥꯟ ꯄꯥꯝꯗꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯏꯈꯦꯡꯗꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯁꯨꯕꯗꯨꯅ ꯃꯔꯞꯄꯗ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨ ꯑꯩꯅ ꯃꯥꯒꯤ ꯃꯄꯥꯁꯦ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯄꯤ ꯇꯥꯔꯒ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯅꯤꯂꯝꯕꯔꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯁꯤꯔꯦꯗꯤꯅ ꯃꯈꯣꯏꯗ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯞꯄꯅ ꯅꯪꯅ ꯅꯪꯒꯤ ꯍꯦꯛ ꯅꯆꯥꯗꯨ ꯍꯥꯠꯄ ꯉꯝꯃꯒ ꯑꯩꯈꯣꯏꯕꯨ ꯅꯆꯥꯅꯦꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯨꯕꯗꯨꯅ ꯕꯤꯗ ꯈꯨꯠꯂꯥꯏ ꯈꯨꯠꯁꯤꯟꯅꯔꯝꯃꯒ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯔꯕꯤꯟꯗ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯅ ꯕꯥꯁꯤꯔꯦꯗꯤꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯗꯦ ꯑꯍꯣꯡꯕꯁꯦ ꯀꯃꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯁꯨꯃꯥꯏꯅꯅꯤ ꯄꯨꯔꯛꯇꯣꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯕꯥꯁꯤꯔꯦꯗꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯃꯈꯣꯏꯒꯨꯝꯕꯁꯤꯅ ꯊꯥꯖꯗꯨꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯔꯣꯛꯄꯣꯛ ꯆꯥꯛꯇꯨꯅ ꯂꯩꯕꯅꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯣꯡꯍꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯤꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯗ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯅ ꯕꯥꯁꯤꯔꯦꯗꯤꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯍꯤꯡꯉꯤꯐꯥꯎꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯁꯥꯟꯇꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯁꯦ ꯍꯤꯡꯕꯁꯨ ꯌꯥꯔꯣꯏ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯨꯅ ꯅꯪꯁꯦ ꯍꯥꯠꯂ ꯃꯇꯨꯡꯗ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯐꯪꯒꯗꯧꯏ
ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄꯒꯤꯗꯃꯛꯇ ꯑꯩ ꯅꯪ ꯍꯥꯠꯄ ꯅꯠꯇꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯥꯠꯂꯒ ꯑꯁꯥ ꯑꯃꯈꯛꯇ ꯎꯟꯖꯔꯝꯕꯗꯨꯁꯨ ꯅꯪꯅ ꯍꯥꯠꯈꯤꯕꯒꯤ ꯑꯩ ꯅꯪꯕꯨ ꯍꯥꯠꯄꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯕꯥꯁꯤꯔꯦꯗꯤꯗꯨꯕꯨ ꯕꯦꯅ ꯍꯥꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯄꯤ ꯑꯀꯪꯕ ꯃꯔꯛꯇ ꯂꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯦꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯇꯝꯃꯤ ꯑꯗꯨꯗꯨꯒ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯅꯁꯨ ꯕꯦꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯕꯥꯁꯤꯔꯦꯗꯤ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯂꯣꯠꯇꯨꯅ ꯕꯥꯁꯤꯔꯦꯗꯤ ꯍꯤꯡꯉꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯄꯦꯟꯗꯤ ꯅꯝꯗꯨꯅ ꯕꯥꯁꯤꯔꯦꯗꯤ ꯁꯤꯈꯤꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯗꯤ ꯊꯥꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯕꯥꯁꯤꯔꯦꯗꯤ ꯁꯤꯗꯕꯒꯨꯝ ꯃꯍꯥꯛ ꯃꯤ ꯃꯌꯥꯝ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯈꯠꯅ ꯆꯩꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯥꯁꯤꯔꯦꯗꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯕꯥꯜꯔꯦꯗꯤꯁꯤ ꯕꯦꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯕꯥꯁꯤꯔꯦꯗꯤ ꯃꯁꯥꯅ ꯃꯆꯥꯅꯨꯄꯥ ꯍꯥꯠꯇꯨꯅ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯤꯁꯤꯡ ꯑꯁꯤ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯦꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯗꯨꯕꯨ MLA ꯑꯣꯏꯅꯕ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯦꯗ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯦꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯄꯨ ꯇꯟꯖꯥ ꯑꯃ ꯄꯤꯗ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯒꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥꯅ ꯌꯣꯜꯂꯛꯄ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯏꯅꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥꯁꯤꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯂꯥꯟ ꯃꯌꯥꯝꯁꯤꯗ ꯑꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯕꯥꯁꯤꯔꯦꯗꯤꯁꯤ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯁꯥꯞ ꯄꯤꯕꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯏꯗꯣꯝꯆꯥ ꯑꯁꯤꯁꯨ ꯀꯥꯏꯅꯕ ꯍꯥꯠꯅꯕ ꯃꯌꯥꯝꯁꯤ ꯎꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯕꯥꯁꯤꯔꯦꯗꯤꯁꯤ ꯍꯥꯠꯂꯨꯁꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯇꯦ ꯌꯦꯡꯉꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯏꯕꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯨꯝꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯕꯦꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯍꯥꯛꯁꯦ ꯃꯃꯥ ꯑꯃꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯁꯦ ꯃꯃꯥꯅ ꯐꯖꯅ ꯆꯂꯥꯏ ꯑꯗꯨꯅ ꯔꯥꯏꯖ꯭ꯌ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯇꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩ ꯃꯥꯁꯦ MLAꯅꯦꯅ ꯂꯥꯎꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯕꯦꯅ ꯕꯥꯁꯤꯔꯦꯗꯤꯒꯤ ꯅꯨꯄꯤꯕꯨ MLA ꯑꯣꯏꯍꯟꯈꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯉꯁꯥꯏꯒꯤ ꯌꯨꯝꯗꯨꯗ ꯃꯤ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯤꯡꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯃꯗꯨꯗ ꯕꯦꯅ ꯌꯨꯝ ꯑꯗꯨꯗ ꯐ꯭ꯔꯤꯖꯇ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯁꯣ ꯑꯃꯁꯨ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯐꯤꯂꯝ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁꯣ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯦꯅ ꯃꯈꯣꯏꯗ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯄꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯅꯁꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯆꯦ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯤꯃꯟꯈꯤꯗꯨꯅ ꯆꯦ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯃꯈꯣꯏ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯁꯤ ꯂꯃꯟ ꯈꯨꯝꯕꯅ ꯀꯥꯟꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯟꯇꯤꯒꯤ ꯄꯥꯝꯕꯩꯅ ꯁꯣꯜꯕ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯁꯥꯟꯇꯤꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯃꯁꯨꯡ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯃꯤꯑꯣꯏꯕꯁꯤ ꯏꯃꯥ ꯑꯃꯗꯒꯤ ꯃꯆꯥꯅꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯔꯒ ꯀꯩꯗꯧꯒꯅꯤ ꯑꯩꯈꯣई ꯃꯁꯦꯟ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯅ ꯃꯦꯁꯦꯖ ꯄꯤꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯍꯦꯛ ꯇꯧꯔꯛꯄ ꯃꯤꯗꯨꯕꯨ ꯑꯐꯠꯇꯕ ꯄꯣꯠꯇꯤ ꯑꯝꯇ ꯍꯥꯏꯖꯗꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯆꯈꯤꯁꯅꯤ ꯑꯗꯨꯒ ꯕꯦꯗ ꯀꯃꯦꯟ ꯄꯤꯔꯝꯕꯁꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯈꯟꯖꯗꯦ ꯍꯥꯏꯅꯕ ꯂꯩ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯕꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯀꯔꯤꯝꯇ ꯂꯧꯕꯤꯗ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯖꯔꯒ ꯂꯩꯖꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯐꯅ ꯈꯟꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯅꯧꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯉꯥꯏꯖꯔꯝꯒꯦ ꯊꯥꯒꯠꯆꯔꯤ